khudol ama piragani haina hairami. Madudagidi ahal aduna mamangda hauriba ujau aduda makhut thinduna hairaklammi. Masida hauriba ujau asigi makhada aihakna karigumba posak ama lotuna thamlibani. Nahakna ne ujau asi yalaga posak ado nahaki oijaro. Aduga matung tarakpa punsida mai pakpada oijaro ko. Asi haiduna thaujal wahai hairamlaga ahal adu mafam adu thadokuna chatkirami. Ahal duna chatkraba matung apangba hogalaktuna mamangda lairiba ujau adu yanba hauraklammi. Ujau du yanba matangda masadu awaba chokthaba marik ama phawba phawramde. Ujau adubu mana irai laina yantharami. Ujau adugi mayai thangba sarukta horibadu mana thengnarami. Ahoba mafam aduda sanagi nganu amakhak yauduna leiramliba adusu mahakna urami. Sanagi nganu adu ubada mahak yamna haraurami. Madudagi mana sanagi nganu dubu lauthokduna mamangda thamlaga munna yengduna leirami. Numit tasilakpadagi mahak yumda hallage haiduna mafam adudagi thorakle. Adubu mana ngasai lakhiba lambi adu kaukhibadagi mahak ona tainana atopa lambi amada amuk laklammi. Matamdi asum thengjilakle mayumdi thiba phangjilaktre. Maram aduna mahak laumi amagi yum amada changjafam lauduna leirami. Hairiba laumi adugi machanupi ahumsu leirami. Machanupi ahum asina apangna purakliba sanagi nganu asibu yamna pamjarami. Makhoigi punsida asuk phajaba sanagi nganu amattasu ukhidri. Maram asina makhoina sanagi nganu dugi matu amata oirabasu lauge haina ningkhirami. Ahing aduda apangna magi sanagi nganu adubu atopa ka amada thamlammi. Aduga mana atopa ka amada tumlammi. Masigi tanja asi lauraduna laumi adugi machanupi ahal aduna sanagi nganu thamliba ka aduda lona changlaktuna nganu adugi matu ama thatke haina tawrami. Adubu mana nganu adugi matu adu hek thatlubaga magi makhut adu nganu aduda napsinkhirami. Aduga magi masa adusu lengba ngamdana mafam aduda adumak lengdana leirami. Ngaihak asumna leiraba matungda laumi adugi machanupi yaima adusu nganu adugi matu amatang lahauge haiduna nganu thamliba ka adugi thong adu tuminna hangdoktuna changsilai. Mana thong adu hangdoktu